2, 3. Hi everyone, welcome back. Adom yang ngashigi video city is about me and my period story. Haidi period ki hexam jo hire kadoini. Aduga aina period lagu matamda kai kai tawe habdo. Aduga itu se input tadoini. So let's start the video. Koina season agada pet se koina comfortable oil pet season agada bane ba haidi comfortable oil draga di irritation na traga phaka chabugum ba itchy oil feelings ka do loin mak thopani na comfortable oil ba pet to choose to bio. I would like to introduce a particular pet which I love aduga ai isana haidi season ba nungai na khanba pet ama lay adu mayam nuwa gi pet se season ba nungai sigi pet se subscription pet oil doine. It's very shiny. Okay. Adom yam sigi nuwagi sanitary pads season na bayam nungai. Above all kaidogi hire kan the heavy flow, medium flow adagi kitang chatpa gumbado adu mayam dusu adugi matung inna customize to baya pad ni size sida yawe mokoigi se aduga mayam sigi nuwagi pads is free from toxic and akoida rashes kai ka thokhan bado adusu thokhan de mase yamna soft oiba haidi like extremely soft hai tare adu oye aduga ultra thin su oye. Hojiguri sina maningi wings ne ba akhoi gi maningi da sumaina wings hapakpa matam da akhoi gi leakage lakpa kan do da chuba khotpa do adu gi prevention do hengat han ba do adu oye si sina aduga myam akoina kai gumba nuwagi sigi sanitary pads sidana ba oiragadi tongana iyamna chatpa matamda haidi heavy flow matamda adagi light flow adagi medium flow gi matamda pads tongan sidana adu tongan na amuk laina draga su yare kai gino haya kanda magi sida like se heavy flow su la light flow su la aduga medium flow kai ka gi su loi mak tongan na loi mak la e ba ko hum hoina la e aduga sigi se box ama laiba matamda 12 pads hapakani bako aduga karam pet haidi medium gina adu hapakpra habdo laite ba ikhoina tongana customize to sabe ai kamaina customize to doino haibado ai sida dum hapcherake aduda changaga magi customize to bagi mawong magi step se ka adu si yawe aduga nuwagi se auto repeat plan to season na ai haidi ikhoina handak tha katangi laiba na taba tha amada kyara laininge natraga tha kya laya ka da laiga doino haibado adu su khoina loima customize to ai adugi customize kamaina to ge haibado su I showed the loin ucharamge aduga akoina mokoidagi laiba matamda just home delivery fazana dum tawbi bane yamna ke hagani yam systematic oina tawbi bane smile like cool big to yamna pae but it's ultra thin and extremely soft oye nagai gumba sigi nuwagi page season ninga gadi description da link hapcharamge aduga you can also use my code Teresa10 to get 10% off. Anisu whether we have to stay hydrated kai do bagino hire ganda ishado pura igumba am chatpanina na yam chok thagan banina kai haiga ising gumba yam ai muna thaba luwang water sa dum thakpiyo aduga khangde dum hydrated oiraga leiseba aduga #number 3 dana kai no haiga we have to stay clean haidi masana na legedam ne ba the iru lu ba ya de khote iru luraga di kai haiga ni ijate khak e lega haina ba ado du maina leibanina kai hai ising do arumba hai lukwang water na toraga luraga de koi khwang na do adu ba khale maduna ising a thaba ting na lega to aduga number 4 dana hot water bag se puk kumba da thamga damne puk ka khwang ga da pulap thamma ga na dum hippe phaka ba adu leire hot water bag se electric yo gira yung normal ising hapaga leiba water bag to season na so dum yaye. And yes, lastly, number 5, the karino hire gadi pang tom na tumo. We have to have a good sleep. Haidi mayam tumadi masado mayam chok thoba phai na na mayam tum da bane. Aduga mayam aina sigi video sida pandaba period ki hacks kumba se adom na khangba kumba ke ka lai gadi makha ge comment da loi ma haibiro haidi aina pandada yaudaba adagi na khoina su khangba gai do dum share do biro comment haibiro haidi akhangba gai haina se aduga khangdaba gai su loi mak tak na se adune aduga ma'am don't forget to order your auto repeat noa plan by clicking on the link below in the description box. Kaiguma makhada piriba link se changaga lairaga di kadawdoino hire kada magi masagi hana pre applied coupon laibane ba 35% off oidoine adu phangdoine. And yes, kaidawdoino hire kada if you apply my code Teresa10 oiragadi extra 10% so amu off oigadaine. Adom yam kaigumba sigi video se nungai biragadi like tawbiromo aduga share tawbiromo and yes please subscribe to my channel. Bye bye, love you all.